मैम अखोई तागी हौग्रे माई बिरयानी की कई थोंग चाक थांगप हौग्रे माई चेंग से सौलगा कई से हापिसिबो सिनामन स्टिक तो अदुने लोंग ने राइसी ने थाव खरा हजले अदुगा सौले सौले जिना क्या कोई सौले खंगदे माई मेपदे ब्राह्मण बदी नतबा कब कब मुंदो चेंग कितन कितन चंगमुदो 70% मुलबा और माई 70% को मुलबा फुटोनी अदुगा मान तौदुसु से कदुदो होजे सी ड्रेन तो ड्रेन सिदा अदुको इगन देबा कंहन हाय तारे ने इहन बा कंहन बा ड्राई ओहन दो इसिंग यामजे हाना लोय लाउ थोतोराबा होय सिगे जाली हैब्रा जाली ओइबा पात्र से तोरगा चिंग जे थाय हाइदोकवा अदुगा मही में ताहनगिदरे माइस स्वाय मही ताहलागा कंहनदोइनी अदुगा होय तो कसुंग गोवर्किनि अमु ngawraga di mata si ingala hap toy neba okay hapo ngasai ki dei lokthora swaina kanghal leba mai se si inghan doi ni swaina nga kanghal gi ke no mem do marinate tong no ne mai se khita se sida hapi se kai ke no da tilau chana tilau yok de sing ne chanam ne suga bado adune de gi di nusida ne adegidi fadigom leitabani na wa fadigom hape sina jeera powder jam hapte do spoon sina ama hai de mi no khang spoon ama sang hapsan ne ekiri ka tor hapan ti da pai spoon ama na hai we spoon ama hai do se coriander powder so spoon ama chili spoon 아주 싶은데 까지 아주 싶은데 하야 되죠. 싫어. 좀 내기 스푼도 니가 이노. 모로 하프니 모로 아쿠파. 아주 지도 마나 떠오르면 하면서 이 하얗게 고 옌 기탄 카카 이름 가라가네 봐. 옌 얌드비 옌 얌 레이트레 록다운에 옌 레이트레 고 옌 레이브 satpa 기데나 옌 레이브 sattre adana lockdown की बिरयानी ने से machu machu क्या नो spoon ama aduga nang se okhairani biryani masala hapani sida dum hato era bus puje hoy simerine toro thamani half an hour aduga horen thong और सी बिरयानी से मसाला से हाथ लगा ओखारेगा हाफ एन आवर थम देने बा फ्रीज से थम देगा फ्रीज थमन हेन फै ओके ओके तो ये मैरिनेट तो वा कहीं तो सिलाई ngasai gi magi yerumga aluga yenge somdal magi tilau karan tawre ke karan tawre aduga somdana nuksidak le sidi me amadum khangamani ko tilau ji grem grem lamu tawbu ada ai sidi nam zadram le aduga mai se tawra ire aduga ha tawra gi khara ne aduga samane se insang thong bu ngau bu da nang ngau shalani aduga ngakang ngol kanda amu penu mem hap to ne ai ulchare ke muru an ngole dalchini ha desi hapani amadi kena poka mamut oh ya alu ha presa hapra mai ji jang kai ke yerum te ke na do loi ngore de yi yerum zi ta na ko na hapa ji phado kai do ma de ya mathak ta ko adu de makha ta le yerum zi chai do ma de sai cái trái sẽ là phô rồi chai lâu lâu
ꯁꯤꯡ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯁꯤꯡꯁꯦ ꯂꯦꯌꯔꯅꯤ ꯍꯥꯞꯇꯣꯏꯁꯦ ꯇꯤꯜꯍꯧ ꯑꯀꯥꯕ ꯍꯥꯞꯄꯦ ꯑꯀꯥꯕ ꯍꯥꯏꯔꯣ ꯍꯣꯏ ꯑꯀꯥꯕꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦ ꯅꯨꯡꯁꯤꯗꯥꯛ ꯍꯥꯞꯄꯦ ꯂꯦꯌꯔ ꯑꯃ then ghee ꯈꯔ ꯍꯥꯞꯇꯣꯏꯕ ꯂꯨꯖꯨꯃꯣ ꯈꯤꯇꯪ ꯍꯥꯞꯇꯣꯏꯅꯦ ꯂꯦꯌꯔ ꯈꯨꯗꯤꯡꯒꯤ ꯑꯗꯩ ꯘꯤ ꯑꯃꯨꯛ ꯍꯥꯞꯄꯦ ꯆꯥꯛꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝꯃꯜꯂꯦ ꯑꯗꯨꯅ ꯑꯩꯁꯦ ꯁꯤꯅ ꯂꯥꯁꯀꯤ ꯂꯦꯌꯔꯅꯦ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯑꯇꯥꯎꯕ ꯇꯤꯜꯍꯧ ꯑꯀꯥꯕ ꯑꯗꯒꯤ ꯅꯨꯡꯁꯤꯗꯥꯛ ꯑꯗꯒꯤ ꯀꯩꯅꯣ ꯑꯋꯥ ꯐꯗꯤꯒꯣꯝ ꯐꯗꯤꯒꯣꯝ ꯂꯩꯇꯕꯩꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯇꯕꯅꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦ ꯑꯗꯒꯤ ꯐꯨꯗ ꯀꯂꯔ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯄ꯭ꯂꯁ ꯐꯨꯗ ꯀꯂꯔ ꯍꯥꯞꯄꯦ ꯌꯦꯔꯨꯝ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯤꯗꯤꯌꯝꯗ ꯊꯝꯃꯅꯤꯗꯅꯀꯣ ꯂꯣ ꯃꯤꯗꯤꯌꯝ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯀꯥꯝꯃꯛꯄ ꯃꯨꯊꯠꯂꯣ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯄ ꯊꯥꯗꯣꯛꯑꯗꯤ ꯂꯣꯏꯔꯦ ꯀꯥꯝꯍꯜꯂꯦꯗꯅ ꯑꯗꯨꯗꯨꯒ ꯑꯃꯨꯛꯇꯪ ꯀꯥꯝꯍꯜꯂꯒ ꯃꯨꯊꯠꯂꯅꯤ ꯑꯗꯨꯗꯨꯒ ꯅꯨꯡꯁꯤꯠꯇꯣ ꯏꯪꯕ ꯉꯥꯏꯔꯣꯏꯕ ꯅꯨꯡꯁꯤꯠꯇꯣ ꯊꯥꯗꯣꯛꯀꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯆꯥꯛꯇꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯁꯜꯂꯦꯕ ꯑꯗꯣ ꯉꯁꯥꯏ ꯆꯥꯛꯁꯦ ꯑꯣꯜꯔꯦꯗꯤ ꯀꯨꯛ ꯑꯣꯏꯔꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯒ ꯑꯗꯨꯝ ꯃꯨꯜꯂꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯒ ꯑꯩꯅꯅꯦ ꯕꯤꯔꯌꯥꯅꯤꯒ ꯆꯥꯅꯤꯡꯉꯦꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯥꯗꯣ ꯗꯍꯤ ꯇꯧꯔ ꯁꯦꯝꯕꯗꯣ ꯑꯗꯣ ꯑꯩ ꯈꯔ ꯁꯦꯝꯃꯦꯕ ꯁꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯇꯤꯜꯍꯧꯅꯦ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯁꯤꯒ ꯕꯤꯔꯌꯥꯅꯤꯒꯁꯦ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯁꯦꯝꯃꯦ ꯆꯥꯒꯦꯅ ꯆꯥꯊꯔꯒꯦ ꯆꯥꯕꯒꯤ ꯑꯣꯏꯅꯗꯤ ꯄꯨꯜꯂꯛꯑꯔꯣꯏꯒꯦꯗ ꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ ꯔꯤꯀꯥꯔꯗꯣꯅꯕꯨꯗꯤ ꯆꯥꯕꯒꯤ ꯅꯝꯁꯦꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯣ ꯌꯦꯡꯒꯦ ꯃꯇꯦꯛ ꯅꯝꯕ ꯌꯥꯔꯒꯗꯤ ꯅꯝꯖꯔꯛꯀꯦ ꯑꯗꯨꯒ ꯆꯥꯕꯒꯤ ꯑꯣꯏꯅ ꯄꯨꯔꯥ ꯑꯣꯏꯅꯗꯤ ꯇꯧꯔꯔꯣꯏꯒꯦꯀꯣ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯒꯤ ꯕꯤꯔꯌꯥꯅꯤ ꯑꯁ ꯃꯩ ꯇꯥꯔꯦ ꯃꯥꯅ ꯍꯧꯕ ꯕꯤꯔꯌꯥꯅꯤꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯆꯥꯔꯒ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯍꯥꯎꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯋꯥ ꯍꯥꯎꯔꯅꯤꯍꯦ ꯑꯩꯈꯣꯏ ꯇꯥꯒꯤ ꯕꯤꯔꯌꯥꯅꯤꯁꯤꯗꯤ ꯑꯁ ꯇꯥ ꯅꯪ ꯘꯤ ꯍꯥꯞꯄ꯭ꯔꯥ ꯍꯥꯎꯔꯅꯤ ꯅꯝꯃꯤ ꯊꯥꯎꯗꯤ ꯌꯥꯝ ꯍꯥꯞꯇꯕꯀꯣ ꯄꯥꯏ ꯆꯥꯛ ꯑꯁꯤꯗꯤ ꯃꯈꯥꯗ ꯆꯥꯔꯦ ꯑꯩꯈꯣꯏ ꯕꯤꯔꯌꯥꯅꯤꯁꯤ ꯂꯩꯔꯦ ꯁꯣꯝꯗ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯃꯁꯤꯒꯤ ꯕꯤꯔꯌꯥꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯒꯤ ꯏꯁꯄꯤꯁꯦꯜꯅꯤ ꯍꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯔꯥꯏꯇꯥꯁꯤ ꯂꯩꯔꯦ ꯁꯪꯒꯣꯝ ꯑꯐꯝꯕꯅꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯃꯤꯛꯁ ꯇꯧꯔꯒ ꯁꯦꯝꯕ ꯃꯣꯔꯣꯛ ꯁꯥꯕꯅꯤꯀꯣ ꯌꯥꯝ ꯊꯥꯔꯝꯃꯣ 너무 형통해? 아니 너무 힘들어 아니 너무 힘들어 너무 힘들어 không để 너무 힘들어 anh nuốt nữa đây là mùi gì thế là sao ạ? Đúng chưa thế đấy kìa rồi. 우리 가서 바닥 깔래? 이엔 동무가
아? 비리아니디고 라이타가 들어가 싸간다. 싸네면 라이타 야부터 하고 되고. 시즌 모노 텍바 가면 신바 딜호 으슈런 시암 하와이데. 하이나다 미다 보디 하이나는 뭐이고 아이디 양 밤저. 시나면 라스 오이더네. 라스 바이트. 라스 사콤 가이단. 로션 잘하게 시나 라스 오이 잘하게. 싸브데 와이. mayam sab loi jare ngasi dim tang je loi san jare ge hayeng amuk theng na je video amda si video je hapak pada di ngasi hapti hapak ke theng ni theng ani si video se good night hai gya na mayam good night si video se bu nungai video ge di like share subscribe comment to view you lo san jare ge mayam good night